MSTV ing tabir bisingu na mathiang kunjasuina tanan okchari manaki pau miyam da pizare Manipur gi lekai khudingda community hall sabagi mahutta community pool oina saduna ngayuk naba honarasi haina Rajya Sabha gi MP leisem sana zawna phungdo krei opama singasi Department of Fishery Government of Manipur na senna sahi khudingi ningol chakubaga mailengna na pangthokpa nga melagi saruk ama oina handak chahi gi oina so 45th annual Fish Fair Fish Crop Competition lisingani kunmarigi tharam ama konung mamang dalaiba hapta kangjai bungda punna stall chama marifuda ngami chani yangkhaina saru yaduna nga keji lak ama makhai yonna pandam thamduna pangthokiba tharam aduga mailena phungdokibani tharam aduda Rajya Sabha gi MP leisem sana zawba Fisheries Minister Haikam Dingo Loktak Development Authority Chairman Moirangthem Asni Kumar Manipur Building and Other Construction Workers Welfare Board ki Chairman K. Sharad Kumar Amadi Minority Morcha ki President Anwar Hussain na mathang chitna Chief Case President Amadi Case of Honor oina saruk yakhe Rajya Sabha gi MP leisem basana zawuna makha taraduna hai Manipur gi lekai khudingda community hall sabagi mahutta community pool oina sadna ngayok na honarasi masina lamdam masigi thabak thoram khudingmakta maru oina changliba nga puthokpada natuna mipan tangdaba lamdam amasu oigani lonena lamdam asita lairamba harau kumhai khudingmak mahausagom pangthoknaba aikoi pumnamakna hotnaminasi harau kumhai kaya pangthoktaba sina aikoi bu pangdaba magum ukiba yabagi khongpam ama lakpa amadi lai harau yauna atei kumhai sing pangthokpa matam sangna mahausagom pangthoktaba numit mangani gi manungda pangthoknaba honabiyo chahi amagi manungda amukta thokpa ningol chakobagi tharom pangthokpa matamda irangasna maram oidna awaba taraba mioi singi khanbiduna mahausagom ka henba harau kumhai pangthokpagi hainabi ado khara thadokna yamna chamna ningol chakobagi tharom ado pangthokminasi haiba wafam phongdokhibaga lonena lamdam masda lairiba yelho furup khudingmaki ningol singda ningol chakobagi yaipa paujel piki Ising yoksi Honorable Prime Minister Pamisi ekoi taraiba no mayam gi ising sa yoksan ba madura nga yokpa ising phajana thamba maduni adura community poll phajana ekoi serwasi adura wafam project tetana thamjaraga hayo pangthok kadurba no chakoba aduga lakadaba mathak gi thorom mayam ama leigre lakadu pura mokse ekoi amatta leptana pangthok aduga leibaki orfium side ko da pung da thamaga ase ko khana pangthok chebo homji thamjaga maya puno thagasari Ningol chakoba thoronga mai lenena Imphal Mayol ki kaithel sing miyamna chikna chaina bangamdre pot chipagi chang hengatle mamang thakta pangthokiba ningol chakoba da ningol singda atangba khudo tamba amadi pot yam pubagi athoi hen tanaramba adu chahi asidadi aduki matik hantagadawri puwari ga sagonaba lamdamasigi ningol singi tangna thokpa mabung mapwa singa leinariba nungsi marida hena chachin hanba thoram ama oiriba hiangai gi nini panba ningol chakoba thoram handak chahi asida pangthoknaba semsanari haukiba chahi lisingani kulumdogi me homdagi thorakiba irangna maram oiraga mayum makai mai thadokraba mache machal mabung mapwa kaina kiba amadi mishimina kyagi yenglaga lamdamasigi mitai ningol singna chakoba lepnaba warepna kibadagi ningol chakoba pangthokhidabani adubu chahi asidadi kupna khanarba matung November ki tang 3 hianga gi nini panba numit asida lamdamasigi ningol singbo mabung mopwa singna chakoba lunena mayum makai leitana awa chaina khangliba ningol singbo tongan balup amadi volunteer singna chakongnaba honari Tharomasigi mangoinana mapung oina khwairamban ima kaithel gi akobada mi chinbagi chang asuki mate wangkhatnaraki Ningol kyanam abung mopwa singi manakta chatpada punaba achamba pochai amadi mabung mopwa mamapa oiba kayana machal masi singda pinaba khudo sing leiba laknari Image TV na kaithel amadi tongan ba tangba makhalgi pot yoliba dukan chingbada pawloba chatpada ahongba khara uraki mamang thakta ningol singna mapamda chatpada shanyam thadaduna Pochai kaya leiba amadi ningol singda khudol tamnaba atangba khudol pibagi athoi hen tanabagi chatnabi ama lakibadu chahi asdadi uba phangdre dukandar amadi kaithel phambisingna phongdorakpada pangthoktaba yadraba thorom asigi pochai leiba lakpana nong nini asida
chitpagi changdi hengatle adubo lan nasi tawdingaida sitkiba pochit adumakti yaude mamang thakta ningol jakob mamangda maman yamna piba polam sing sitpagi chang asuki matik wangi adubo chahiya sidadi atangba poching thoina sitre haina phongdorake Jacob Mailena Port Yolibasina Mamal Hena Yondana by Imphal West District Police ki Maikidagi Kangan Bagalonina Lambi Chinbagi Awabakaya Mayok Naribasing Traffic Police Singna Lakshina Bahona Bada Awabakaya Su Mayok Nadi Lonina Pamdaba Tautosing Toktanaba Central Security Force Yauna Cheksina Ngaksiali Deputy Commissioner Juribam Krishna Kumar IAS ki meeting makada Ningol Jacob Mailena ahan batangka ki ningtham khudol sing relief camp ki inmate chungda yenthokre ngasigi ningtham khudol tambagi tharamatuda STC BO Sorokhaibam Sitaranjit Singh relief camp ki additional nodal officer su oriba SDC Borobekra Moirangtim Devananda Singh na hakthengna inmate chungda kudol sing adu khochinaki kudol tambagi tharamatuda SDC BBK M Devananda na phongdokibada ningtham thajang pagalonena atai wadhaudiba tangai fadaba potlam singsu yenthoknaba sem saba loire amadi DC Krishna Kumar gi meeting makhada lakliba November gi tang mari ningthokaba numita Juribamda leiriba relief camp ki inmate chingi chakobagi tharam ama seliba sida punna saru yaminasi haina sumang phongdoki Maraki pau pijo mata asal shinjari meeting tabiri basingbo kurumjari